Online Manipur YouTube channel swing bir bemam pum nang pu amuk na taram lok sari han bada yamna nungai ba update ama ARAMBAI TENGOLGI LUCHIBGPUREL KOROUNGANBA KHUMAN dagi lakut chege KOROUNGANBA KHUMAN gi Echa Nupi ama fangjare Lainingthouna thoujanbire haina KOROUNGANBA KHUMAN na phangdok piri yamba KOROUNGANBA KHUMAN gi ahanba phangjaba macha nupi gi tungi punsida tekta kaidaba punsi nungsangba mithoi mihenbi oirasunu haina isor gi mafamda thoni jari aduga social media dagi post ama kalokachege susmangang thadorok pachero namana chahi kun mathak oiba pakhangkai nupi thibiro maitei mutanaba situation nane haina phongdok piri aduga post asisu KOROUNGANBA KHUMAN na share to biri aduga mathangi update asna utlauda ka sameng khai leba prefabricated house sang khre irang asi tungi mirol da thokta nabo honari basanta kumar mamang sahi 2023 gi May 3 dagi hauna state asida thokliba irang asida lanjena duna Bishnupur district ki ulau sai complex amadi district asigi tongan ba relief camp sing sang fam lawriba inmate sing leidaba manipuri lengang no ulau mayai Sajorda nauna saba ka sameng khai leba block ahum gi fabricated house ama manipuri lenga ki education minister oiba thonawjam basanta kumar sanga duna miyam da khusin nakre Bishnupur district ke DC Laurembam Bikram ADM Bishnupur H Bobby Sharma video nambol tongrom Syam Kumar na athoiba mitung nansing oina saruk yaduna sanga kiba fabricated house asida relief camp sing da leramba imung yankhari thoi gi miyoi samaga maudra ka taruk ngasi dagi hongjin hauki fabricated house adu sangara duna minister TS Basanta Kumar na hai hojik thoklibi irang asi thajadana thokiba irang ni adu bungasi gi miron na awaba nanglagasu tungi miron na amuk hanna thoktanaba palli belingak asina kan na hotnari mitop sangak tuna yelhomi kaya gi punsi amadi lantum kaya manghali base tungi mirol na amuk hanna thoktanaba history ama oina lehuragadaba NRC chatnanaba hotnari ngasi hongjiliba asisu permanent natte adubu tangai fadana permanent oina leiba yanaba gi su thaurang leiri adum oina ma athubada prefabricated house asi kem manungi lambi athubu matamda black topping tawragani loina fencing sing kharagani community hall amasu sanaba honari mafam asida leiriba mahirois kilerik pafam amasung semnaba honagani haina sum hangna phungdokhi thauram asiga bari leina leiriba inmate sing da blanket sing su kusin nakhi aduga mathangi update asna kanglei paki maira dagi lukhusege UCM kokomi machalai magi office yauna mai thadok lambagi thodok adubu akanba mongda kandem tawi imanganbi masak khangdaba miyoi singne February 16 gi numidang pung 8 taba dwaida paring 9 UCM kokomi gi office yauna machalai ma office school amadi finance office mai thadok lambagi thodok adubu akanba mongda kandem tarukli ngasi Imphal gi palace compound leiba machalai ma school gi gate pangthokpa wakat mifam amada apunba manipuri akanba imalup amkil gi president Laurembam nganbi na phongdoki beda security post na khurak hangdana leidibi Imphal manungda numit amada pungkhad gi manungda mathang manau naina satharki ba mai thaba yeikhai thukai ba thawung adu fire brigade amadi manipuri police kari yengduna lehawi haina penda phongdoki amaromda numit adu mangta mapi council office mathakta asan baka da bharada leijaba image tv gi paumi Kumar nongthombam butam thina phubata natana mahaki polom khudimok mai thadok pikiba thawung adubu yanungda phongdoki ima Laurembam nganbi na makhatara dun hai kanana kari manungbi damakta haiba thawung sing adu sathakibano haiba lebak miyam beseng dokadabani loina no pali belenga asina ju thokliba thawdok adugi matang da kupna thijinduna maral leibesing matik saba serak pigadabani haiba wafam su phongdoki video sing bibagi damakta mayam pom nongpo amuka na thagachari ano update ki damakta online Manipur YouTube channel na subscribe to video